ꯃꯔꯨꯞꯁꯤꯡꯕꯨ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯄꯥꯎꯔꯧ ꯄꯥꯟꯊꯩ ꯃꯅꯤꯄꯨꯔꯤ ꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯁꯤꯗꯒꯤ ꯄꯥꯎꯔꯧ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯄꯥꯎꯔꯧ ꯑꯁꯤ ꯈꯪꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯛꯀꯦ꯫ ꯑꯩꯁꯦ ꯅꯪꯒꯤꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯇꯣꯞꯄꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯆꯟꯖꯈꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯤꯡ꯫ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯃꯔꯨꯞ ꯑꯍꯨꯝꯒꯤ ꯃꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯥꯎꯊꯣꯛꯆꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯂꯤꯃꯣꯟꯗꯥ ꯀꯨꯔꯩꯌꯨꯝ꯫ ꯑꯅꯤꯁꯨꯕ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯗꯨꯅ ꯑꯣꯃꯦꯁ ꯑꯊꯣꯛꯄꯝ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯈꯣꯡ ꯆꯨꯝꯅ ꯐꯣꯡꯕꯤꯔꯛꯄ ꯑꯕꯦꯝꯃꯣꯏꯔꯥꯡ꯫ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯗꯤ ꯆꯨꯝꯅ ꯄꯥꯎꯈꯣꯡ ꯐꯣꯡꯕꯤꯔꯛꯄ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯥꯟꯅꯩ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯎꯈꯣꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯟꯖꯔꯝꯒꯦ꯫ ꯀꯩꯅ ꯇꯣꯛꯄ ꯄꯣꯛꯄ꯭ꯔꯥ? ꯄꯥꯎꯔꯧ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯝꯕ ꯅꯣꯡꯕꯥꯜ ꯑꯅꯤꯅ ꯈꯣꯏꯔꯦꯟꯇꯥꯀꯤ ꯂꯝꯌꯥꯏ ꯍꯥꯎꯃꯨꯊꯣꯛꯀꯤ ꯂꯣꯛꯃꯥꯡꯗ ꯀꯩ ꯐꯥꯒꯗꯕꯒꯤ ꯃꯈꯨꯠꯇ ꯇꯥ ꯄꯥꯏꯔꯒ ꯍꯨꯏꯔꯣꯏꯒ ꯂꯣꯏꯅꯅ ꯀꯩꯕꯥꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯕꯥꯟꯗꯤ ꯍꯨꯏꯔꯣꯏꯁꯤꯡꯗ ꯀꯩꯒꯤ ꯂꯩꯐꯝ ꯍꯪꯂꯒ ꯀꯩ ꯊꯦꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯤꯕꯗꯨ ꯀꯩꯅ ꯎꯈꯤꯗꯨꯅ ꯅꯥꯔꯣꯜꯗ ꯆꯠꯈꯤꯗꯨꯅ ꯅꯣꯡꯕꯥꯟ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯅ ꯃꯈꯥ ꯄꯥꯡꯅ ꯆꯠꯈꯤꯗꯨꯅ ꯀꯩꯒꯤ ꯈꯨꯡꯒꯨꯜ ꯂꯤꯔꯝꯃꯤ꯫ ꯅꯣꯡꯕꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯩꯒ ꯊꯦꯡꯅꯗꯨꯅ ꯀꯩꯅ ꯆꯦꯒꯞ ꯆꯣꯡꯂꯒ ꯅꯣꯡꯕꯥꯟꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯕꯒꯤ ꯍꯣꯠꯅꯔꯛꯄꯗꯨ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯕ ꯅꯣꯡꯕꯥꯟꯅ ꯐꯅ ꯀꯟꯅ ꯆꯣꯡꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯕꯁꯨ ꯆꯦꯟꯕ ꯌꯥꯗꯕꯗꯒꯤ ꯀꯩꯒ ꯅꯣꯡꯕꯥꯟꯒ ꯁꯥꯊꯦꯡꯅꯗꯨꯅ ꯅꯝꯅꯔꯝꯃꯤ꯫ ꯀꯩꯅ ꯑꯃꯨꯛ ꯃꯊꯛ ꯊꯪ, ꯅꯣꯡꯕꯥꯟꯅ ꯑꯃꯨꯛ ꯃꯊꯛ ꯊꯪ ꯇꯧꯗꯨꯅ ꯀꯩ ꯅꯣꯡꯕꯥꯜ ꯑꯅꯤꯗꯣ ꯀꯟꯅ ꯅꯝꯅꯔꯝꯃꯤ꯫ ꯀꯩꯒꯤ ꯊꯧꯔꯕ ꯈꯨꯖꯤꯟꯅ ꯈꯣꯠꯄꯗ ꯅꯣꯡꯕꯥꯟꯒꯤ ꯃꯁꯥꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯝꯃꯤ꯫ ꯆꯩꯅꯥꯈꯣꯟ ꯈꯥꯡꯕꯗ ꯅꯣꯡꯕꯥꯟ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯀꯩꯅ ꯂꯥꯛꯆꯔꯛꯂꯕꯗ ꯅꯣꯡꯕꯥꯟꯅ ꯈꯝꯕ ꯀꯧꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯛꯂꯕꯗ ꯈꯝꯕꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯀꯩ ꯑꯗꯨꯅ ꯅꯣꯡꯕꯥꯟ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯩꯒꯤ ꯈꯨꯖꯤꯟꯅ ꯈꯣꯠꯄꯗꯒꯤ ꯁꯣꯛꯂꯕ ꯅꯣꯡꯕꯥꯟꯕꯨ ꯈꯝꯕꯅ ꯄꯨꯔꯒ ꯀꯩꯕꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯕꯥꯟꯗꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯅꯣꯡꯕꯥꯟꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯊꯣꯡꯂꯦꯟ ꯌꯦꯡꯗꯨꯅ ꯏꯄꯥ ꯊꯣꯡꯂꯦꯟ ꯑꯊꯧꯕ ꯅꯄꯥꯔꯤ ꯈꯝꯕ ꯊꯥꯖꯤꯟꯗꯨꯅ ꯃꯇꯣꯝꯇ ꯀꯩ ꯐꯥꯍꯟꯒꯅꯨ, ꯀꯦꯒꯦ ꯂꯩꯄꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯀꯩꯕꯥꯟꯗ ꯆꯪꯗꯨꯅ ꯀꯣꯏꯁꯤꯜꯂꯒ ꯇꯝꯊꯤꯔꯕ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯡꯂꯦꯟꯅ ꯃꯄꯨꯛꯅꯤꯡ ꯆꯤꯡꯅꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯔꯕꯨꯡꯗ ꯀꯩ ꯃꯥꯄꯜ ꯍꯥꯠꯈꯤꯕ ꯏꯇꯥꯎ ꯄꯨꯔꯦꯝꯕꯅ ꯄꯣꯛꯄ ꯄꯥꯔꯤ ꯅꯣꯡꯌꯥꯏ ꯈꯝꯕꯅꯤ꯫ ꯀꯩꯅ ꯇꯣꯛꯄ ꯄꯣꯛꯄ ꯍꯧꯅꯗꯦ ꯏꯅꯤꯡꯊꯧ꯫ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯊꯧꯖꯥꯟ ꯐꯪꯂꯕꯗꯤ ꯄꯥꯔꯤ ꯈꯝꯕ ꯃꯊꯟꯇꯅ ꯀꯩꯕꯥꯟꯗ ꯆꯪꯗꯨꯅ ꯀꯩ ꯐꯥꯔꯒ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯍꯟꯁꯤ꯫ ꯄꯥꯔꯤꯅ ꯀꯩꯐꯥ ꯃꯅꯥ ꯐꯪꯖꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯧꯅꯥ ꯂꯩꯕ ꯈꯝꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯩ ꯐꯥꯔꯒ ꯀꯩ ꯐꯥꯕꯒꯤ ꯃꯅꯥ ꯑꯣꯏꯅ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯂꯧꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯀꯩꯅ ꯇꯣꯛꯄ ꯄꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯩꯇꯩꯅ ꯄꯥꯎꯔꯧꯅꯈꯤ꯫ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ, ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨꯡ ꯃꯒꯨꯟꯁꯤꯡ ꯃꯈꯣꯏꯅ ꯄꯣꯛꯂꯛꯄ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯏꯟꯒꯜꯂꯤ, ꯂꯧꯒꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯞꯁꯤꯡꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯖꯔꯝꯒꯦ꯫ ꯃꯔꯨꯞꯁꯤꯡꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯐꯣꯡꯕꯤꯔꯝꯃꯨ꯫
ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ 3ꯈꯛ ꯈꯟꯒꯠꯆꯔꯒ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯑꯗꯨ ꯃꯊꯪꯒꯤ ꯁꯔꯨꯛꯇ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ pothafam@gmail.com ꯗ ꯄꯥꯎꯈꯨꯝ ꯑꯗꯨ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯟꯕ ꯃꯇꯝꯗ ꯃꯔꯨꯞꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯒꯅꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯈꯣꯡ: ꯑꯩꯒꯤ ꯑꯔꯨꯝꯕ ꯂꯩꯇꯦ, ꯑꯁꯥꯡꯕ ꯂꯩꯇꯦ, ꯑꯋꯥꯡꯕ ꯂꯩꯇꯦ, ꯑꯄꯥꯛꯄ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯣꯟꯕꯗꯤ ꯌꯥꯏ꯫ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯄꯥꯎꯈꯣꯡ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯟꯖꯔꯛꯀꯦ꯫ ꯑꯩꯒꯤ ꯑꯔꯨꯝꯕ ꯂꯩꯇꯦ, ꯑꯁꯥꯡꯕ ꯂꯩꯇꯦ, ꯑꯋꯥꯡꯕ ꯂꯩꯇꯦ, ꯑꯄꯥꯛꯄ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯣꯟꯕꯗꯤ ꯌꯥꯏ꯫ ꯑꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯀꯃꯦꯟ ꯅꯝꯕꯤꯗꯨꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫